ꯏꯪ ꯀꯨꯝꯖꯥ 1948 ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12ꯗ ꯂꯤꯕꯔꯇꯤ ꯄꯕ꯭ꯂꯤꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜꯅ ꯐꯣꯡꯈꯤꯕ ꯃꯣꯍꯝꯃꯗ ꯑꯕꯗꯨꯔ ꯔꯍꯃꯥꯟꯒꯤ ꯏꯁꯂꯥꯃꯤꯛ ꯁꯥꯍꯤꯇ꯭ꯌ ꯌꯨꯁꯨꯞ ꯖꯨꯂꯩꯈꯥ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯃꯊꯪ ꯄꯨꯊꯣꯛꯆꯅꯕꯒꯤ ꯊꯧꯔꯥꯡ ꯂꯩꯖꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯐꯣꯡꯕꯒꯤ ꯋꯥꯔꯣꯜꯗ ꯀꯌꯥꯃꯨꯗꯤꯟ ꯄꯨꯈ꯭ꯔꯤꯃꯌꯨꯝꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯤ꯫ ꯂꯤꯕꯔꯇꯤ ꯄꯕ꯭ꯂꯤꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜꯒꯤ 9ꯁꯨꯕ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯖꯅꯥꯕ ꯃꯣꯍꯝꯃꯗ ꯑꯕꯗꯨꯔ ꯔꯍꯃꯥꯟꯒꯤ ꯌꯨꯁꯨꯞ ꯖꯨꯂꯩꯈꯥ ꯀꯧꯕ ꯏꯁꯂꯥꯃꯤक ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯆꯔꯨꯕꯒꯤ ꯄꯥꯟꯗꯝꯗꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯂꯥꯃꯤक ꯁꯥꯍꯤꯇ꯭ಯ ꯂꯩꯀꯣꯜꯒꯤ ꯂꯩꯄꯥꯜ ꯃꯆꯥ ꯑꯃꯗꯪ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯍꯤꯇ꯭ಯ ꯂꯩꯀꯣꯜꯗ ꯊꯥꯗꯨꯅ ꯇꯣꯞ ꯇꯣꯞꯄ ꯂꯩꯆꯜ ꯑꯃ ꯑꯣꯏꯕ ꯌꯥꯔꯕꯗꯤ ꯏꯃꯥꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ಯ ꯂꯩꯀꯣꯜ ꯑꯁꯤ ꯂꯩꯆꯜ ꯁꯨꯕ ꯁꯥꯍꯤꯇ꯭ಯ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯄꯥꯏꯈꯠꯆꯔꯨꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯅꯩꯅꯕꯤꯒꯅꯤ ꯅꯤꯡꯖꯩ꯫ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯃꯁꯨꯡ ꯖꯨꯂꯩꯈꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯁꯥꯃꯛꯅ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗ ꯃꯩꯇꯩꯂꯣꯟꯗ ꯏꯅꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯊꯧꯔꯥꯡꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯇꯔꯥꯏꯕ ꯅꯠꯇꯕꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯔꯤꯁꯤꯕꯨ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯑꯥꯁꯥꯗꯤ ꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯀꯥꯏꯅꯊꯪꯗ ꯏꯌꯥꯝꯕ ꯃꯣꯍꯝꯃꯗ ꯑꯕꯗꯨꯔ ꯔꯍꯃꯥꯟꯅ ꯋꯥꯔꯤ ꯑꯁꯦ ꯃꯩꯇꯩꯂꯣꯟꯗ ꯏꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯇꯝ ꯆꯥꯅ ꯑꯩꯒ ꯎꯅꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯗꯁꯇꯥꯅꯦ ꯌꯨꯁꯨꯞ ꯀꯧꯕ ꯍꯖꯔꯠ ꯃꯧꯂꯥ ꯃꯣꯍꯝꯃꯗ ꯏꯁꯍꯥꯛ ꯁꯥꯍꯦꯕꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯏꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯑꯣꯖꯥ ꯑꯁꯤꯗ ꯄꯤꯖꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯩꯇꯩꯂꯣꯟꯗ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯤꯕꯔꯇꯤ ꯄꯕ꯭ꯂꯤꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯐꯣꯡꯗꯣꯛꯄꯒꯤ ꯀꯥꯟꯅꯒꯗꯕꯗꯣ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯅꯕꯒꯤ ꯗꯥꯏꯇ ꯂꯧꯕꯤꯈꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯁꯦ ꯈ꯭ꯋꯥꯏꯅ ꯄꯥꯕꯤꯔꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯨꯔꯑꯥꯟꯒꯤ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯋꯥꯔꯤꯁꯤꯅ ꯇꯝꯕꯤꯔꯤꯕ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯗꯣ ꯂꯧꯁꯤꯟꯕꯤꯕ ꯉꯝꯂꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯗꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯔꯣꯜ ꯑꯃꯅ ꯁꯄꯥꯟ ꯅꯝꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯟꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯗꯣꯛꯄꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯈꯔ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯦꯀꯥꯗꯃꯤꯒꯤ ꯊꯧꯄꯨꯕꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯉꯝꯕ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯑꯔꯣꯏꯕꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯐꯖꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯀꯌꯥꯃꯨꯗꯤꯟ ꯄꯨꯈ꯭ꯔꯤꯃꯌꯨꯝ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯂꯤꯕꯔꯇꯤ ꯄꯕ꯭ꯂꯤꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯍꯠꯇ, ꯃꯤꯅꯨꯊꯣꯡ, ꯄꯦꯂꯦꯁ ꯔꯣꯗ, ꯏꯝꯐꯥꯜ, ꯖꯅꯋꯥꯔꯤ 9, ꯏꯪ ꯀꯨꯝꯖꯥ 1968꯫ ꯑꯐꯣꯡꯕꯒꯤ ꯋꯥꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯋꯥꯍꯧꯗꯣꯛ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯃꯁꯨꯡ ꯖꯨꯂꯩꯈꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯨꯁꯂꯤꯝ ꯅꯍꯥ ꯑꯃꯁꯨꯡ ꯑꯍꯜꯁꯤꯡꯅ ꯄꯥꯝꯅꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯂꯤꯕ ꯃꯤꯁꯤꯡꯅ ꯋꯥꯔꯤ ꯑꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯂꯤꯅꯗꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯁꯨ ꯂꯤꯅꯔꯤ꯫ ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯔꯤ ꯑꯁꯦ ꯇꯥꯖꯔꯛꯏ꯫ ꯋꯥꯔꯤ ꯂꯤꯕꯤꯕꯁꯤꯡꯅ ꯂꯤꯔꯤꯕ ꯑꯁꯦ ꯎꯔꯗꯨ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥ ꯂꯣꯟꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯅꯛꯂꯤꯕ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯕꯒꯤ ꯂꯝꯌꯥꯟꯕ ꯑꯣꯏꯕꯤꯔꯝꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯄꯟꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯍꯜꯁꯤꯡ ꯃꯧꯂꯨꯚꯤ ꯑꯁꯗ ꯎꯜꯂꯥꯍ ꯈꯦꯔꯒꯥꯎ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕ ꯒꯨꯂꯥꯐ ꯑꯥꯂꯤ ꯀꯩꯔꯪ, ꯀꯣꯔꯤ ꯃꯨꯟꯁꯤ ꯀꯥꯏꯔꯪ, ꯔꯦꯖꯥ ꯑꯥꯂꯤ ꯈꯦꯇ꯭ꯔꯤ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯗꯤ ꯎꯔꯗꯨꯗ ꯏꯕ ꯌꯨꯁꯨꯞ ꯖꯨꯂꯩꯈꯥꯒꯤ ꯋꯥꯔꯤꯒꯤ ꯋꯥꯔꯦꯡ ꯁꯩꯔꯦꯡꯁꯤꯡ ꯑꯗꯣ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯔꯕ ꯑꯍꯜꯁꯤꯡ ꯒꯨꯂꯥꯐ ꯑꯥꯂꯤ, ꯀꯣꯔꯤ ꯃꯨꯟꯁꯤ ꯑꯃꯁꯨꯡ ꯔꯦꯖꯥ ꯑꯥꯂꯤꯅ ꯒꯖꯜꯒꯤ ꯁꯩꯁꯛꯇ ꯁꯛꯂꯒ ꯃꯧꯂꯨꯚꯤ ꯑꯁꯗ ꯎꯜꯂꯥꯍꯅ ꯑꯥꯔꯊ ꯍꯟꯕꯅꯤ꯫ ꯋꯥꯔꯤ ꯂꯤꯕꯒꯤ ꯐꯝꯐꯝꯁꯤꯡꯗ ꯌꯨꯁꯨꯞ ꯖꯨꯂꯩꯈꯥꯒꯤ ꯋꯥꯔꯤꯇ ꯅꯠꯇꯅ ꯖꯪꯒꯅꯃꯥ ꯍꯥꯏꯕꯗꯤ ꯀꯥꯔꯕꯥꯂꯥꯒꯤ ꯂꯥꯟꯒꯤ ꯋꯥꯔꯤ, ꯑꯂꯤꯐ ꯂꯩꯂꯥ ꯋꯥ ꯂꯩꯂꯥ ꯑꯔꯕꯤꯌꯟ ꯅꯥꯏꯠꯁꯀꯤ ꯋꯥꯔꯤꯁꯤꯡ, ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ, ꯍꯥꯇꯤꯝ ꯇꯥꯏꯒꯤ ꯋꯥꯔꯤꯅꯆꯤꯡꯕꯁꯨ ꯂꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯜꯁꯤꯡ ꯑꯁꯦ ꯈꯨꯜꯂꯛꯇ ꯋꯥꯔꯤ ꯂꯤꯕꯇ ꯅꯠꯇꯅ ꯁꯥꯔ ꯆꯨꯔꯥꯆꯥꯟꯗ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛꯇ ꯀꯣꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯍꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯂꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯝꯐꯝꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯎꯕ ꯐꯪꯗꯔꯦ꯫
wari libiramba ahalsingdugi sakpham uba phangdare makoigi nungsiraba khonjelsu amuk taba phangdare leptaba matam satkhare nomadonda thokpa thana फिसाबीगी पांगेंदेमदगी हेने यांगना सत्तुना सही कुमजा कया हायरकले मतमना हौख्रबसु मियोबेगी चटनरोंडी मांगदे यूसुफ जुलैखागी वारी लीबा अमसुंग ताबा हौजिकसु चटनरी हौखिबा सहीदा खेरगावदा लैबा सोशल इविल इराडिकेशन सोसाइटी की सेक्रेटरी जनाब मोहम्मद अब्दुल खालिकना नहरवलगी मिफमसिंगदा यूसुफ जुलैखागी वारी लीबियु हाइना अइंगोंदा हाइबिरमी मतम मदुदा आइना मैतेलोंदा वारी असे इबा लाइरिक लैरबदी मदु मणिपुरी साहित्य लैकोलगी लेसन ओइबता नत्तना नहरवसिंगना वारी असे तानिंग खंगनिंगबगी लांगतकनबा पोक्लिबा सिगी तेंगबांगबा ngamlagani aduna wari ase मैतेलोंदा तेंतकना लेंथोकलगे खंजखी मदुदगी आइना उर्दू अमसुंग इंग्रेजी दा वारी असे इबा लाइरिक सिंगदगी मचा खोमजिनजबा हौवी मसीगी मथक्ता कुरान दा यावरिबा वारी सिग मरी लैनबा तरानिथोय सुबा पंदूप अमसुंग जेनेसिस की चैप्टर 38 अमसुंग 38 दगी यांखै फावबा सु यंगजखी आइना वारी असे खोमजिलिंगैगी मतमदा यूसुफ जुलैखागी वारी फावबा यावबा लाइरिक अमसुंग वारी असिमकी लाइरिक रौजुल सफा अमसुंग दास्ताने यूसुफ आइगी इनाव जनाब मोहम्मद हबीबुर रहमान अमसुंग मिंगसेल सेफोंगी एडिटर कयामुद्दीनना अइंगोंदा हाइबदि कयामुद्दीन पुखरी मयुमना अइंगोंदा पिबिरकई लाइरिक अनि असिदगी वारी सिगी मपुंग ओइबा सरुक लौथोकसै असुमना वारी सिगा मरी लैनबा लाइरिक सिंग फंगहनबिखिबा इनाव अनिगी लमन अइंगोंदा तोनसिल्ले मसिगी मथक्ता वारी असे मैतेलोंदा पुथोकनबा होनबता इतेंग पांगबिरखिबा मरु मपांग पुनमकी लमनसु तोनसिनजरे मोहम्मद अब्दुल रहमान इंकुमजा तांग मंगा था अमा लिसिंग चमापन मौद्रागा तरेत इंग हौजिक यूसुफ जुलैखागी वारी असी अदोंगी मफमदा खुसिनजरी यूसुफ जुलैखा हजरत यूसुफ अलैहिस्सलाम की वारी की मरमदा वही खरा हजरत यूसुफ अलैहिस्सलाम की वारी असी पैगंबर सिंह वारी इबा लारिक्तगी लौथोकलगा लेंजबनी वारी असी मणिपुरी लोंदा पुथोकनबगी तमक्ता आइना मरु ओइना यंगजखिबा लारिक्ति मोहम्मद बिन खाविद शाह बिन महमूद की रौजुल सफा कौबा लाइरिक अमसुंग इंग्रेजीदा इहाचेक्ना तर्जमा अनुवाद तौबा अमसुंग मदुबु FF अर्बुट नोटना एडिट तौबा लाइरिक अदुनी मसिगा लोइना हजरत मौलाना हाफिज मोहम्मद इसहाकना इबा दस्ताने यूसुफ हजरत शाह वलीउल्लाह मुहद्दिस देलवी की तावीलुल अहदीस अदुगा GN जलबानी ने इंग्रेजी तर्जमा तौबा अमसुंग जनाब अली मूसा राजा मुहाजिर की लेसन्स फ्रॉम द स्टोरीज ऑफ द होली कुरान असिनसिंग लाइरिक सिंगसी यंगजखी हजरत यूसुफ की मतम असी करम हाक्तक्ता वैखिबनो हाइबगी मतांगदा आइन बाइबल दा अमसुंग कुरान तर्जुमा तौबा लाइरिक सिंगदा असुमना फंगी The Holy Bible containing the Old and the New Testament authorized King James Version da piriba chronological table of the Old Testament gi matung inna Israel Hazrat Yaqub na Misr habadi Egypt chatpagi matam ase 1750 BC dani ani subadana Muhammad Asatna English da tarjuma tauba Quran मधु महाकना मैसेज ऑफ कुरान कौवा लारिक्ता मिस्र लेपाक पुमागी लेपाक की सल्तानत इम्परर मनुंगचना पालंबा निंगथौ अदुगी मरमदा असुमने इरी द किंग सेम्स टू हैव बीन वन ऑफ द 6 Hyksos rulers who dominated Egypt from about 1700 to 1580 BC after having invaded the country from the east by the way of Sinai Peninsula page 343 मथक्ता पंजखरीबा मतम सिंगसीदगी अखोइना हजरत यूसुफ की मतम असे ख्रिस्ताब की ममांग सप्ताब्दी 13 ओइबे याय हाइना खल्ली असुमबदे अल्लाह तना खंगी हौजिक पुथोक्सरीबा वारी असे रौजुस सफा की वारिंगदगी लौथोक्सबनी रौजुस सफादा इरी
ꯏꯔꯤꯕ ꯋꯥꯔꯦꯡ ꯑꯗꯣ ꯂꯣꯏꯅ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯇꯨꯅ ꯏꯖꯔꯕꯗꯤ ꯆꯥꯎꯔꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯄꯨꯊꯣꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯗꯨ ꯅꯠꯇꯦ, ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔ ꯂꯧꯔꯒ ꯍꯖꯔꯠ ꯌꯨꯁꯨꯐꯀꯤ ꯋꯥꯔꯤ ꯑꯁꯦ ꯆꯥꯎꯔꯥꯛꯅ ꯂꯤꯡꯊꯣꯛꯆꯕꯅꯤ꯫ ꯄꯤꯔꯤꯕ ꯄꯜꯂꯤꯕ ꯖꯨꯂꯩꯈꯥꯒꯤ ꯃꯪꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯗꯁꯇꯥꯅꯦ ꯌꯨꯁꯨꯐ ꯀꯧꯕ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯔꯧꯁꯇꯨ ꯁꯐꯥꯗ ꯋꯥꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯔꯑꯥꯟꯒꯤ ꯁꯨꯔꯥ 12 ꯁꯨꯕꯒꯤ ꯑꯌꯥꯠꯁꯤꯡ ꯃꯔꯛ ꯃꯔꯛꯇ ꯄꯟꯕꯒꯨꯝ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯄꯟꯖꯔꯤ꯫ ꯀꯨꯔꯑꯥꯟꯒꯤ ꯋꯥꯔꯣꯜ ꯑꯁꯦ ꯏꯪꯒ꯭ꯔꯦꯖꯤꯗ ꯇꯔꯖꯨꯃꯥ ꯇꯧꯕꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤꯗ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝ ꯖꯨꯂꯩꯈꯥꯒ ꯌꯨꯝꯕꯥꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯀꯨꯔꯑꯥꯟꯗ ꯄꯟꯗꯦ, ꯕꯥꯏꯕꯜꯗꯁꯨ ꯌꯥꯎꯗꯦ, ꯑꯃꯁꯨꯡ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯍꯗꯤꯁꯇꯁꯨ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯅꯗꯨꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯂꯥꯏꯔꯤꯛꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯂꯤꯅꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯕꯅꯤ꯫ ꯖꯅꯥꯕ ꯑꯂꯤ ꯃꯨꯁꯥ ꯔꯥꯖꯥ ꯃꯣꯍꯖꯤꯔꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯂꯦꯁꯟꯁ ꯐ꯭ꯔꯣꯝ ꯗ ꯍꯣꯂꯤ ꯀꯨꯔꯑꯥꯟꯗ ꯌꯨꯁꯨꯐ ꯑꯃꯁꯨꯡ ꯖꯨꯂꯩꯈꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕꯗ ꯄꯔꯁꯤꯌꯥ ꯂꯩꯄꯥꯛꯀꯤ ꯁꯥꯌꯔ ꯀꯕꯤ ꯐꯤꯔꯗꯧꯁꯤꯅ ꯍꯧꯗꯣꯛꯄꯅꯤ, ꯃꯇꯨꯡꯗ ꯄꯔꯁꯤꯌꯥ ꯂꯩꯄꯥꯛꯀꯤ ꯑꯇꯣꯞꯄ ꯁꯥꯌꯔ ꯖꯥꯃꯤꯅ ꯋꯥꯔꯤ ꯑꯁꯤꯗ ꯈꯨꯠ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯃꯥꯏ 119꯫ ꯀꯨꯔꯑꯥꯟꯗ ꯌꯥꯎꯔꯤꯕ ꯍꯖꯔꯠ ꯌꯨꯁꯨꯐꯀꯤ ꯋꯥꯔꯤꯒ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤꯒ ꯃꯥꯟꯅꯕ ꯃꯇꯥꯡ ꯌꯥꯎꯔꯕꯁꯨ ꯋꯥꯔꯤꯁꯤꯅ ꯃꯤꯑꯣꯏꯕꯗ ꯇꯝꯕꯤꯔꯤꯕ ꯄꯥꯔꯥꯗꯤ ꯕꯥꯏꯕꯜꯒꯤ ꯋꯥꯔꯤꯗꯒꯤ ꯀꯨꯔꯑꯥꯟꯒꯤ ꯋꯥꯔꯤꯅ ꯋꯥꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯃꯣꯍꯖꯤꯔ ꯁꯥꯍꯦꯕꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯂꯣꯟꯗ ꯂꯣꯟꯈ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯊꯅꯨꯡ ꯑꯁꯤꯗ, ꯃꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯔꯦ, ꯂꯣꯟꯅ ꯊꯝꯕꯁꯨ ꯉꯝꯗꯔꯦ꯫ ꯍꯖꯔꯠ ꯌꯨꯁꯨꯐꯀꯤ ꯄꯨꯟꯁꯤꯗꯒꯤ ꯎꯕ ꯑꯜꯂꯥꯍꯒꯤ ꯋꯥꯌꯦꯜꯂꯣꯟ꯫ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝ, ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝ ꯍꯥꯏꯕꯗꯤ ꯏꯖꯔꯥꯏꯜꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯍꯖꯔꯠ ꯏꯁꯥꯛ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯁꯨꯅꯤ꯫ ꯍꯖꯔꯠ ꯏꯁꯥꯛ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯄꯣꯛꯄꯅꯤ꯫ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯥꯡꯌꯦꯡ ꯀꯌꯥ, ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯂꯤꯗ ꯁꯥꯍꯦꯕ ꯍꯥꯏꯕꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯣꯡꯃꯗꯣꯜꯒꯤ ꯊꯧꯔꯥꯡꯒ ꯆꯞ ꯆꯥꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌా ꯄꯤꯕ, ꯃꯆꯤन ꯃꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯄꯨ ꯒꯨꯍꯥꯗ ꯊꯥꯗꯕ ꯑꯃꯁꯨꯡ ꯈꯪꯅꯗꯕ ꯂꯝꯂꯥꯟꯕ ꯃꯤꯗ ꯌꯣꯟꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯃꯨꯛꯁꯨ ꯖꯨꯂꯩꯈꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯕꯟꯗꯤ ꯑꯣꯏꯍꯟꯕꯤꯈꯤ꯫ ꯃꯃꯩ ꯊꯪꯗ ꯆꯥꯡꯌꯦꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯉꯣꯟꯗ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯊꯧꯖꯥꯟ, ꯑꯔꯣꯟꯕꯗ ꯑꯃꯁꯨꯡ ꯑꯐꯣꯡꯕꯗ ꯐꯪꯍꯟꯕꯤꯈꯤ꯫ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯍꯥꯛꯅ ꯐꯪꯒꯗꯧꯔꯤꯕ ꯑꯋꯥꯡꯕ ꯈꯨꯕꯝ ꯑꯗꯣ ꯎꯍꯟꯕꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯂꯤꯗ ꯁꯥꯍꯦꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯪꯁꯤꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯃꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯪꯒꯤ ꯑꯥꯔꯊ ꯍꯟꯕꯒꯤ ꯂꯧꯁꯤꯡ ꯂꯩꯒꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯤꯡꯂꯕ ꯃꯇꯝꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯒꯤ ꯃꯔꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯊꯣꯛꯍꯟꯕꯤꯈꯤ: ꯌꯨꯁꯨꯐꯄꯨ ꯍꯥꯠꯀꯅꯨ, ꯌꯨꯁꯨꯐꯄꯨ ꯍꯥꯠꯀꯅꯨ, ꯃꯍꯥꯛꯄꯨ ꯒꯨꯍꯥꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈꯣ꯫ ꯋꯥ ꯑꯁꯦ ꯄꯨꯝꯅꯃꯛꯅ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯁꯤꯔꯒꯗꯕ ꯌꯨꯁꯨꯐꯄꯨ ꯒꯨꯍꯥꯗ ꯊꯥꯗꯍꯜꯂꯒ ꯍꯤꯡꯍꯟꯕꯤꯈꯤ꯫ ꯃꯗꯨ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝꯗ ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯕ ꯑꯋꯥꯕ ꯑꯣꯏꯍꯟꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯄꯨ ꯒꯨꯍꯥꯗ ꯊꯥꯗꯕ ꯃꯇꯝꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯀꯣꯟꯅ ꯊꯪꯗ ꯑꯣꯏꯒꯗꯕ ꯃꯑꯣꯡ ꯈꯪꯍꯟꯕꯤꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯀꯣꯛ ꯅꯣꯜꯂꯒꯗꯕ, ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯒꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯃꯈꯣꯏꯅ ꯌꯥꯔꯒꯗꯕ, ꯃꯔꯥꯜ ꯃꯈꯣꯏꯅ ꯌꯥꯔꯒꯗꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒꯗꯕ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯍꯟꯕꯤꯔꯦ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯕ ꯐꯪꯈꯤ꯫ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝ ꯒꯨꯍꯥꯗ ꯊꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯒꯗꯕꯒꯨꯝ ꯎꯏ꯫ ꯑꯜꯂꯥꯍꯒꯤ ꯊꯧꯔꯥꯡꯗꯗꯤ ꯃꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯃꯔꯝ ꯑꯣꯏꯍꯟꯗꯦ, ꯃꯄꯥꯟ ꯊꯣꯡꯗꯇ ꯃꯥꯡꯒꯗꯕꯒꯨꯝ ꯎꯍꯟꯕꯤꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯋꯥꯔꯤꯗ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯜꯂꯥꯍꯅ ꯍꯖꯔꯠ ꯌꯨꯁꯨꯐ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯀꯟꯅꯅꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯂꯝꯍꯥꯡꯗꯔꯕ
कारवा अदुगी मियोइसिंगी पुकनिंग गुहा लैबा मफम अदोमदा सिंगसिलहल्लई अमसुंग गुहा अदुदा इसिंग फंगदबगुम निंगहल्ली अमसुंग खुदपु अदुगी इसिंग फंगदबगुम निंगहल्ली अमसुंग खुदपु अदुगी इसिंग सोकपना महाकपु गुहादगी लखटहल्ली अमसुंग मखोइगी पुकनिंगदा महाकपु अयोनबा पोट ओइना खलहल्ली मसिना ताकपदी हजरत यूसुफ अलैहिस्सलाम पुंसी मतो लोमना हिंगदुना फंगदौरीबा अवांगबा खोबम अदो यौरखिगनी हाइबा असिनी मिसरगे अजीजना महाकपु लैरगा मागी नुपीदा सिन्नदुना महाकपु लूना तौ मखोइगे अयोक्पा मचा ओइसी हाइबसे थंगै सेंगना अल्लाह तालागे अपामबदी महाकपु लैपाक अदुगी मपु एहनगे अमसुंग अल्लाह तालागे थौजान मपुंग फाना पिनबिरगे हाइबगी लंबी सेंबिबनी अदुना अल्लाह तालाना मंगोंदा ग्याल लौसिंग मपुंग फाना पिनबिखी जुलैखाना हजरत यूसुफ अलैहिस्सलाम दगी महाके अपांबा फंगनबा लांगलौ कया तौदुनसु महाके लमचत्ता अमक्पा लैतबा तो ओटनबा महाकु बंदी संगदा लेहल्ली मसी मियामदा खननबगीदमक निंगथौगी मनाई अनि जेलदा ताहल्ली अमसुंग मखोइगी मंगी फल ताकहल्ली अमसुंग साकी अदुदा महाकी मराल लैतबदगी जेल लौथोखिबा मतमदा महाकपु निंगथौदा निंगसिंगु हाइखी अदुबो साकी अदुना वा अदो काउथोखी मतुंगदा निंगथौना अंगकपा मंगबा मतम अदुदा अमसुंग कना मतना मागी मंगी फल हाइबा ngamdrabada साकी अदुना हजरत यूसुफपु निंगसिंगलखी निंगथौगी मंगी फल ताकहनखी मतंग असिदा महाक जेलदगी थोरखी अमसुंग अजीजगी फम फंखी हजरत यूसुफ की पुंसीदा थेंगनखिबा अवाबा पुनमक पंथुंग फम असे यौरकनबगी दमक्तनी मसे अल्लाह तालागी खास ओइबा थौरांगनी थौजाननी सही खरगे मतुंगदा चाकतांगबा सही लाकलबदा मचिन मनाव पुनमक मिसरदा लाक्तुना हजरत यूसुफ की मतेंगदगी मखोइ पुनमक हिंगबा ngamखी ममै थंगदा मचिन मनावसिंग अदुना महाकपु मसक खंखी अमसुंग हजरत यूसुफदा मखोइ पुनमक्तगी हेना वांगना लेरंबदो उखी मखोइ पुनमके कोक महाकी माफमदा नोनखी अमसुंग हजरत यूसुफना मचिन मनावसिंगदगी मराल ngakpikhi महाकी वालिद साहेब हाइबदा अपोकपगी तांगलुरबा मिथ उखी मपा मचा मचिन मनाव पुनमक मिसर लैपाकता पुन्न लैखी वफम मसिना अल्लाह तालाना महाकी मनाइसिंगदा महाकी थौजाल करमना फंगहनबिबगे हैबदो उतली अल्लाह तालाना महाकी मनाई अमबु कनबिरगे हाइना खलकपदा मनाइदुबु अवाबदा ताहल्ली अमसुंग मवंग अमदा अवाबदो कोकहल्ली वखन खनबा मिसिंगना हजरत यूसुफ अलैहिस्सलाम की पुंसीदगी अल्लाह की वायलोन तसिंगना मखम मंगंगनी हजरत यूसुफ अलैहिस्सलाम की मचिन मनावसिंगना महाकपु हातके तौबा पोंगना भमलमदगी तांथोकपा पुनमगसे हजरत मोहम्मद सल्लल्लाहु अलैहि वसल्लम बु कुरैश सिंह हातके तौबा पोंगना भमलमदम मक्का दगी तांथोकपा मदीनादा लैखिबा असिगे यामना माननै अरोइबदा हजरत यूसुफ अलैहिस्सलामना मचिन मनावसिंगी मराल ngakpikhiba दुसु हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लमना मक्का लौरबा मतुंगदा कुरैश सिंह ngakpikhiba अदुगा माननै हजरत यूसुफ अलैहिस्सलाम की वारिसिना हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम अमसुंग मागी तुंगिनबा सिंगबु येकनबा सिंगना अवाबा कया पिरकलबदा मखोइगी पुकनिंग फाबा ngamhanbikhi अमसुंग ममै थंगदा मखोइना सोइदना माइ पाकनि हाइबगी थाजबा पोखनखी नंगी मिंगलेन थाद्रबसु तरेत की सजा खुदिंगदा ये खरेने मिंगलेंदो अइखोइगी थनुंग खुदिंगदा समुद्रगी इपाक थक्तुदा मालेम थक्की लमजाउदा सिनबा थुंखरे मिंगलेंदो पाउजेनबगी मपाउ याउदना